ꯃꯇꯝ ꯁꯥꯡꯅ ꯏꯌꯥꯔ ꯀꯟꯗꯤꯁꯟ ꯊꯥꯕ ꯃꯐꯝꯗ ꯂꯩꯕꯅ ꯎꯟꯁꯥꯗꯒꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯃꯥꯡꯍꯟꯕꯒ ꯂꯣꯏꯅꯅ ꯎꯟꯁꯥꯗ ꯁꯤꯕꯝ ꯍꯦꯟꯅ ꯄꯨꯊꯣꯛꯇꯨꯅ ꯇꯨꯈꯣꯡ ꯐꯨꯟꯖꯤꯟꯕ, ꯎꯟꯁꯥ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯐꯨꯔꯤ ꯎꯔꯤꯡ ꯊꯣꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅ ꯔꯤꯁꯔꯆꯀꯤ ꯔꯤꯄꯣꯔꯠꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯏꯌꯥꯔ ꯀꯟꯗꯤꯁꯅꯔꯒꯤ ꯃꯊꯧ ꯑꯁꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯍꯟꯊꯍꯟꯗꯨꯅ ꯏꯪꯍꯟꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯌꯥꯔ ꯀꯟꯗꯤꯁꯅꯔ ꯊꯥꯕ ꯃꯐꯝꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤ ꯍꯟꯊꯍꯟꯗꯨꯅ ꯎꯟꯁꯥꯗ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯍꯜꯂꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯏꯌꯥꯔ ꯀꯟꯗꯤꯁꯟ ꯊꯥꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯃꯄꯥꯟꯒꯤ ꯁꯥꯐꯨꯗꯒꯤ ꯎꯟꯁꯥ ꯉꯥꯛꯊꯣꯛꯂꯤꯕ ꯁ꯭ꯀꯤꯟ ꯕꯦꯔꯤꯌꯔꯒꯤ ꯃꯊꯧ ꯑꯗꯨ ꯍꯟꯊꯔꯛꯏ꯫ ꯁ꯭ꯀꯤꯟ ꯕꯦꯔꯤꯌꯔ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯇꯩꯕ ꯃꯇꯝꯗ ꯎꯟꯁꯥꯒ ꯆꯥꯟꯅꯗꯕꯒꯤ ꯊꯧꯑꯣꯡ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯎꯟꯁꯥꯗ ꯀꯨꯔꯣꯟ ꯍꯨꯕ, ꯎꯟꯁꯥ ꯈꯨꯏꯕ, ꯎꯟꯁꯥ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯄꯣꯂꯨꯁꯟ ꯑꯃꯗꯤ UV ꯔꯦꯅ ꯌꯥꯝꯅ ꯂꯥꯏꯅ ꯁꯣꯛꯍꯟꯕ ꯉꯝꯃꯤ꯫ ꯏꯌꯥꯔ ꯀꯟꯗꯤꯁꯟ ꯊꯥꯕ ꯃꯐꯝꯗ ꯇꯣꯏꯅ ꯑꯃꯗꯤ ꯀꯨꯏꯅ ꯂꯩꯒꯟꯕ ꯃꯤꯁꯤꯡꯅ ꯎꯟꯁꯥꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯃꯣꯏꯆꯔꯥꯏꯖꯔ, ꯈꯨꯗꯝ ꯑꯣꯏꯅ ꯑꯦꯂꯣꯚꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯣꯂꯣꯔꯤꯛ ꯑꯦꯁꯤꯗ ꯌꯥꯎꯕ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯕ ꯌꯥꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯎꯟꯁꯥ ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝ ꯑꯣꯏꯕꯅ ꯎꯟꯁꯥꯗ ꯍꯥꯏꯗ꯭ꯔꯦꯠ ꯄꯤꯕ ꯅꯥꯏꯠ ꯀ꯭ꯔꯤꯝ ꯅꯠꯇ꯭ꯔꯒ ꯃꯥꯏꯒꯤ ꯊꯥꯎ ꯇꯩꯕꯅ ꯃꯥꯡꯈꯤꯕ ꯁ꯭ꯀꯤꯟ ꯕꯦꯔꯤꯌꯔ ꯑꯗꯨ ꯍꯟꯖꯤꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯁꯨ ꯇꯉꯥꯏꯐꯗꯦ ꯑꯃꯗꯤ ꯏꯌꯥꯔ ꯀꯟꯗꯤꯁꯅꯤꯡ ꯌꯨꯅꯤꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅ ꯐꯝꯂꯣꯏꯗꯕꯅꯤ꯫ ꯃꯁꯤꯅ ꯎꯟꯁꯥ ꯁꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫